Akashbani Imphal R.K Gorani na pau pajari ahanbada maruiba pau Rajapal Ajay Kumar Vala ngasi Kamjong Jila da pangthokadaba Singsa Huyan on Festival saru yagani Security Force na Imphal West Jilagi Singmai Kurkul lambida sek tawbada heroin kilogram ama fare amasung Pradhan Mantri Narendra Modi na ngasi Bihar da tongan ba project singi urep uyung tamgani karana sangagani Rajapal Ajay Kumar Vala ngasi Kamjong Jila da pangthokadaba Singsa Huyan Festival saru yagani numin inigi khongchata Rajapal hauja yupong mapanda ukhulgi sangchakta sakani tungdar Japalna Singsara thunglaba matung Huyan Flower Festival mafam phabu khongna satkani Kamjong da leiba Nipan Chuba Assam Rifles Headquarters da ngasi numidang leiraba matung hayeng numit ingwa matungda Rajapal Imphal da thunglagani English ngani Nipan da Bharat Myanmar ngamkhi paring da leiriba Moria da khulmanga matamadu Commissioner Hills na ain kain ayaba piram laba matung nisingani tara da Chandel gi Deputy Commissioner na madu chumthoknaba mahutki Commissioner da che iduna khanghanki adubu matamadu gi sarkar na kariguma thapa amata lawkhatlamde haina hanagi Mukhyamantri Nongthoman Biren hairi Social media thagalak warol amada Sri Biren hai mahaki sarkar gi matamda niyom kaina kulta silama matana chumthoknaba kana honaki Advocate General dagi sumot kya lawki adubu ayat pa kya laibana thabak oina pangthop ngamkhide adubu Rajapal da memorandum pisiduna chumthoknaba honagin hainasu Sri Birena makhata ki Security Force na Raja sing mafam kya da thoning da thorok tanaba singna mafam singda thiba humbi thabak chathaba leptri Manipur Police na Imphal East Jila Hingang Police Station na konba koirenge awang posamam lambi dagi NRF NG active kadarama faki mahak lalolup asigi sel khongba chenaba misakni pharbe mi asi kusu kulai putok pusin tawba amadi tampaki mafam singda aina thingkraba lalolup sing sathok sasin tawbada matheng pangwa mi ni hairi amaromda Bishnupur Jila ki thinungi mamang patun dagi prepa ki active kadar amasu phare mahak Bishnupur amasu Imphal ki mafam kya da hangliba school pharmacy sarkari office sing amasung lanai mi singdagi namduna sel khaibda chenaba misakni hairi Manipur Police na Imphal wahemam lekai da hangba sanagi dukan amadagi sanagi kudo hurama nupi ama phare mahakna dukan adudagi kudo uranbi video social media da viral oraputgi mi adu Manipur Police na phagat khibani mangondagi sel oina lupa lasing nipuju phangle hairi Amarom da Imphal Jilagi Sengmai Kurkul lambida heroin kilogram amagaloine na mi ama phare mi adu Thobal Jilagi lilong haurebi turel ahalmidagi ni hairi Manipur Police na hai Thobal Jilagi Sora amasung Khongjom area dagi gari huran mi amasu phare mangondagi Royal Enfield Continental GT ama phagat pangamle pharba mi adudagi asaba so kaya su phagat ki Amaromda Traffic Police na si sang sudaba mati motor vehicles ki kanjang chana kalon thugai na gari thorma mi yankai manga phagat makoi dagi fine oina lupa lesing marphu drani pan chamnga gi senpham chalan ka hanki Rajya Sarkar Public Sector Undertaking Semi-Government Organization Sing Amadi Local Body Sing da Casual Basis Daily Wage Master Roll Ad hoc Contract Workshops Establishment Home Guard BDF Amadi Sarkar ki sentang pangduna chalairiba Institution Sing da mathau tawriba Sing da makhogi akhanaba Specific Identification Number SIN launanaba Manipur Sarkar ki Additional Chief Secretary Finance na zero lama thokre Hairba Karmachari Singh Ashina Sahis October Ama Faubada Makoki SIN number Sing Lokto Kadabani number Ashi Lokto Taba Karmachari Singi Tolop Saroi Hairi Child Protection Amasung Masiga Mailin of Ain Sing Matang the Nomi of Awareness Program Ama Tenopol Jilagi Masi Block the Labor Kunya Kulangarang Pangtokre District Child Protection Unit Tenopol Amasung Nusmukos Limited Anina Kocham Naga Pangtok Patharomadu Child Welfare Committee Resource Person Singamadi Police Department official singna child protection and legal safeguard ki matang da wa ngang ki tabiriba pawasi Akashbani Imphal dagini Pradhan Mantri Narendra Modi ngasi Bihar gi Motihari da lupa koti lising tari kachani henbagi tongan ba project singi uro yung tamgani kharana sangagani Pradhan Mantri na Bihar gi Darbhanga da nauna saba Software Technology Park of India STPI gi facility ama amasung partner da STPI na ka incubation facility ama sangagani lambi thongi phimum hena pagal hena ba Amrit Bharat Railgari mari sulam thagani
Pradhan Mantri Awas Yojana Gramin gi makhar nauna saba yum lising tarani thoi beneficiary sing da khusinagani atopa beneficiary lising ni phudana lupa koti cham humpu makoi gi bank account sing da hapsin gani. Pradhan Mantri na Dindayal Antyodaya Yojana National Rural Livelihood Mission ni makhar laiba self help group lising ubumatoi samwada lupa koti chamri su khusinagani. Tungda Sri Modi na nungsu Bengal gi Durgapur chatna lupa koti lising manga henbagi tongan ba sakwa thorangi project sing sangagani kharagina urep uyung tamgani. Haukiba sahi gi ningtam nimita Assam gi Guwahati gi mafam kayada IIT thamduna miyamda ki kan pohan bagi thadokta chenaba Alpha agi mi ani NIN fare masi tharaga hoji phawda case asida chenaba mi ahum fare. Guwahati ki Dispur last gate ta IIT thamjilambagi case asi Dispur police ta thijilaba adu haukiba sahi gi September dagi NIA da shinakibani. Farbe mi sing asi mathakta Bharatiya Nyaya Sanhitya UAPA the Explosive Substances Eki makhada tongan section gi makhada charge sheet thangat khre. Ngasi phongo pause sing mari pausing dam hauji Kshetrimayum Birosh leire Birosh. Tagachari Gorani Hiramani da khenaba wakhalo leibadagi MHA amadi Kukisu group ki madakta wari sanaba thabak panduna leire amasung Birla Emporium gi mathakta ED na investor singdagi yamlaba senpham matkibagi damak supplementary charge thangat khre heba pausing asina narol thaudang gi ahanba amasung anisub headline tawri IDP singi issue National Highway da free movement amadi economic package speeduna takshilhangani heba pausing na lusing basing na phugdokiba pauna sana laibak pauche gi ahanba headline tawri Manipur Police ki cyber crime na sasinaba GPay application sijanaduna namthak tawramba geng khupu ama thugai khre heba pau amasung Semba da ngariba lambi tha taruk phawba chatre haina MLA thokchom location na phongdo khibo wafamna Sangai Express English edition gi ahanba amasung anisub headline tawri Imphal Delhi Indigo flight ta technical issues lerpadagi Delhi da amuk hallaga takhi haba paw ama photo ga konana Sangai Express Manipur edition da phongli Manipur Staff Selection Commission lingkhat kiba chahi ahum suraklaba fawba mathau tawdre haiduna High Court ta wakat khre amasung Jenims ki Dental College ki OPG X-ray machine yadabadagi patient sing awaba mayoknari haba pawsing asina huelan pawsi gi ahanba lamai da phongli Manipur University da Nupilal Gallery hangdokhibai pawsu box item oina phongli Tangkhul hui natraga haufa haina khangnaba hui makhal asi Assam Rifles na Assam gi Jorhat ta leiba dog training center da training piduna force asida hapsenaba thaurang tawgre haba pawsina People's Chronicle gi anchor column da phongli Army Commander na Rajapal unakhre gari thawbagi license amadi registration tawai mong matawda ahongba lairagani haba pawna Manipur Mail gi ahanba headline tawri JDU na Governor unaraga IDP sing mayum da hanjilhannaba local body mikhal pangthoknaba takshin khare haba pawasina poknafam pawje gi ahanba headline tawri Nungbad Bidhan Sabha Kendra gi MLA Dinganglung Kamaina None Jila gi Deputy Commissioner amasung BLO sing unaduna Khopum Tampak ta thokliba ising ichaw gi matang da khana khre haba pawasina Ganfew Mail gi ahanba headline tawri Tribal Youth Council Manipur na Village Level Volunteer Services Program gi makhada chingi mafam singda thengnariba khudong chadaba singi matangda thijillagani haiba pawasina Tamenglong Times ki anishub headline oiri Mau Police Station amasung District Drivers Union na Mau Kedima Lambi Paring Semjin Sajin ba thabak paikhat khre haba pawasina Hills Hornbill Express ki maru oiba paw ina phongli Gorani Thagachari Birosh Hojik aroibada maru oiba paw amuhana Rajapal Ajay Kumar Valang asi Kamjong Jila da pangthokadaba Singsa Wuyawan Festival da saru yagani Security Force na Imphal West Jila gi Sengmai Khurkhul lambi da check tawbada heroin kilogram ama phare amasung Pradhan Mantri Narendra Modi na ngasi Bihar da tongan ba project singi urep uyung tamgani kharagina sangagani pauloi jari